Sing block ta ahan boina sangi masamau phabachang dem nakre sar dorabji tata trust mumbai ge sponsorship makada chathegi bachang dem na aduda block asigi chan kumana sarugya ki union is organizer ak tikendra jit na phongdorok pada sanlori balawmi sumu puning thawat pa sanbulu na chan tawbina ba amadi aphawa sanbi putok pangam na pandam da changdam na basi pangtok pani sangi kapham thokpa hidak langthak changnai na kapa sangom hena thokpa amadi Kwaidiki masa phaba hiram ahum masad yenglaga changnam na basigi athoi hen tanabani makok tarba sanbuda lupa lising bari ani subada lising ahum subada lising ani consolation mari dalpa changwa amasung saru yakiba sing dalpa chani piki ngasi cattle so aduda ICDP kaksingi project officer Dr. M Ibomsa kaksing veterinary Dr. N Munindro su saru yaki Ansam Jelanglong Student Union Manipur, Jelanglong Student Union Tamenglong District, Longmai area gi music nangasi. Board and Logun Chatariba class 10 exam gi Tamenglong Higher Secondary School Chattuning Sinkre. Center Sila Mahiro Chamri Sunamari exam thari, Mahiro Singna Igniting exam Tharam Batinaki, District Administration Asu exam Asida Cooperation Piri. Jiri Bambu Mapung Paba Revenue District Amo Ohingada Binahai Miam Kanbiho Ladingai, Cheraksida, Senjang Amadi Lamlong. Jakura Dhorda Tribal Rights Demand Committee Jiri Bamasino Tribal Hak Matlaga Jiri Bam Pung Power Revenue District Piba Yaru Haina Wakar from Chatakre Wakar from Maduda Hill House takes some of the tribal privilege ni community lam Hibasi Tribal Hak ni Jiri Bam Hill area ni Hill District Pami Haiba Play cards in Tetki Rohit Bemula Sung Zenu Mahiru Singh Khongjang Sogaladuna Northeast Forum for International Solidarity Nephews Nasu Mandir House the Parliament Street Power Chatkiba Khongsa Tangasi Saruya Krehari Handa government ki institution mai thaba thogdoka MSF amadi kese Jiri Bamga Mari Lenede Jiri College yauna tungan office mai sakhiba thogdok Mahiru Organization ani asina pen na phongdokli maramaduna mai thaba ga Mari Lenena police na Mahiru lup ani sigi miu sing phana na buhona ribasi topiu hairi Ngasi sathaki ba class 10 exam da nataba pambai sinarambadagi Supermaina Center da Mahiro ama tanthokre hairi hauzik atem break amatanga Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu All Lambuland opposite GP Women College. Admission open for class 11 and 12 sciences. Foundation course for physics, chemistry, biology and maths. Duration 5 months. Board for CBSE and COSIN. Class commencing from 4th April 2016. Only 40 students per batch. India gi ahanba National Awardee Government of India na piba Silver Dew. Makhal suna lejare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupamarol loktak industry industrial state takiel da contact tobiu amukanna tanam nosiri yo habana amada thon khaba modbung area ki akobida leriba miam da save the children haiba organization na ton masin polong kaya yenthokre thromadura ADC Sadar Hills ki chairman Thangjakam Misau additional DC Sadar Hills DK Thangbo yauna tuan miyu kya na saruya ki DK Thangbo na singba NGO mana household kit education kit blanket na singba polong kaya yenthokpada thagar paphongdo ki Save the Children Assam ki administration logistic officer Rupal Das na awana tarbising mating oina na polam singasi yenthokpani haiki World Social Work Day lisingita truk ngasi maitram makhalai kai deleba College of Social Work Manipur pangtokre promoting the dignity and worth of the people habitim na pangtokpa thormaduda Manipur Commission for Protection of Child Rights Chairman S Sarat Kumar Sharma College of Social Work ki Chairperson and Jibal Mala Devi Kodompopi Gram Panchayat Upar Pradhan Soro Kaibam Iwo Yaimena Biyamena Maruba Musungona Saruyaki India government ki Ministry of Human Resources Development Scheme ki makhada Northeast Urdu and Arabic Development Council na RK Sanatombi Vidyalaya da post sama marfunithoi launami parikha pangthokni tormlaga matam kaktani yaithoktuna thamba athubada yanaba poroktuna apply tawruba candidates ngi hak mapung phana phangnaba honabada
section khudingmaktagi mating pangbiu matam thindaduna thambana apply tawruba candidates singi amasung sothadun leriba phuruki mangzabu oigani haiduna mari lenaba authority khudingmakta All India Imams Council Manipur State ki maikaidagi phongdorakli Kumbi Kendra ki manung chanba torbung Banglada leriba school asi mo maril tadre ozagi award peleri mahiroi kyagi khanduna sarkar asina thubum matamda thaba paikat piu haina hanagi MLA N Mangina phongdokli school asi hauzik leriba toilet asisu niti niyom chumna sadre hairi अखोइना ngasi lepi basini karamna quality control tawraga sabage amount kaya changbage oja kaya leibage aduga loinana masigi school asigi posta oja hapkhiba leirabra Manipur gi mafam atei dadi aikhoi EGS ki oja haptana school age village singda primary gi aikhoi lower primary gi angang singbu basic education pinanabagi khudong sabado sadba shiksha abhiyan gi makhada paikhati adu ngasi di school asida khulasi Lairiba Praja Singda Hangbada, School Sida, Waja Amatalaktava, Satrasu Amatatamdrava, Tongju Yogdrava, Satra later School Sida Latin to Anishava, Adugalwena, Sumaina Mangaliva, Ase, Manipur Sarkarna, Ekoi, Education Department, Sadvat Shiksha, Abhiyanji Makada Paikaliva, Atuba Matamda, Torbung Kumbi Kendri Manung Dereva, Torbung Banglagi, EGS Kumbi School Ase, Masi Atumatam the Laritam Navasilu. Masih canggih bas hari basine karam haina hari bano sarkar asine karam ne yang sen begin haido lamda masih ki prajada sengtok pi haiduna aina haijari Hozik sana bagi pau muk lobisi Raipurda April Tara Nepal lagi kunmari fawu chathagadoriba taruk suba hockey India Junior Men's National Hockey Championship A Division da Manipur gi mahussinanaba sanaroi Tara Nipan standby goalkeeper amasung official anigi ming Manipur hockey ne lautokre Amarumda me Tara nithoi digi kunithoi fawu Impal pangthokodoriba taruk suba hockey India Sub Junior Men's National Hockey Championship A Division da saruyananaba sanaroi Tara Nepal standby sanaroi ani amadi official amagi mingsu lautokre Darbir Cricket Club Uripok na sinduna lamboy khonang khong chathari ba ahan balai khidraba Pining Subam Ramananda Singh State Level Open Tennis Ball Cricket Tournament king sana kiba match ta MSFB na SK2 bu wicket ani namai TVP kre Rohit na man of the match ta ki hayeng CC thangoi ban amadi young cricketer sanagani DSA Kaksing ground chathari ba tarani thoi suba DSA trophy king sana kiba quarter final match ta Klasana FC Moirambu Panjal Ahum Anida Thoikre Klasage goal singadu and Ramesh Nani amasung TI Serojina amachan kibani FC Moirangi goal ani aduna ke Newton amasung and Momochana chan kibani Makataba sanabi pau boyaning thomjam nagi amuk lawisi Thagatsari ngasigi sanabagi pauda polo Manipur Police Sports Club Team A amadi ex Polo Club Wangkai Kuntaruk Suba Governors Cup Invitation Polo Tournament ki ahanba semi final da thengnaragani Manipur gi nat ki masana ama oiriba sagol kangjai Manipur dagi mangkhidanaba amadi masana asi hena sakol hanabagi pandamda Manipur Horse Riding and Polo Association na sinduna Imphal gi mapal kangjibungda polo team tara nithoina saruk yaduna tha sigi tang tara nithoi gi chathariba kuntaruk suba Governors Cup Invitation Polo Tournament ki ngasi sanakiba ahanba quarter final match ta Manipur Police Sports Club Team A na ibudau thangjing Polo Club khongmanbu panjil taret mangada maithibi biduna semi final sangkhi Manipur Police Sports Club Team A gi mai papagi panjal singadu S Bimol na ahanba ani suba amadi mari suba sakarda panjal ahum chankhi Ice abung khomanna ahanba sakarda panjal ani amadi M Jawal na ahanba amadi ani suba sakarda panjal ani chanduna match asi mai pakhibani maithi horaba ibodok thangjing Polo Club khongmangi panjal manga adu M Manihar na ani suba amadi mari suba sakarda panjal ani chankhi atopa panjal ahum aduna S Girimohon O Samarjit Amadi M Dorena ahum suba amadi mari suba sakarda chankhibani Tournament asigi ani suba quarter final match ki sanakhibada ex Polo Club Wangkhaina Manipur Police Sports Club Team Sibu panjil taret mangada maithiba biduna semi final sangkhre ex Polo Club Wangkhai gi mai pakpagi panjil singadu TS Momochana ahanba amadi mari suba sakarda panjil ahum L Atangbana ani suba amadi mari suba sakarda panjil ahum janki atoba panjil aduna L Tolong Khombana ahum suba sakarda sanduna match asi mai pakhi
Maithikhiba Manipur Police Sports Club team sigi panjil manga aduna M Vivekanandana Anishuba amadi Marisuba Sakarta panjil ani sanki atopa panjil ahum maduna TS Roman Biking Salam amadi M Surjitna ahanba Anishuba amadi ahum suba Sakarta sankibani Sathariba tournament asigi hayeng ahum suba quarter final match da Khurai Polo Club amadi Imphal Riding Club ka sanagani Marisuba Aroiba quarter final match da Manipur Police Sports Club team B amadi Eastern Student Club Nongmaibunga sanagani Cricket BCCI na Manipur gi cricket masana da miyeng changba haurukpaga loinana Manipur dagi international gi thakta masak naiba cricket sanaroi sing puthongna bagi pandamda Manipur Cricket Association sinduna tournament kya pangthoktuna lagli masigi saruk ama oina association asina sinduna luang sangmom gi luang kupa cricket stadium da team tarana group ani thongna khairotuna tha sigi tang mapal dagi sathariba ahum suba MCA W Pralhada amadi W Ramananda Elite Cricket Tournament ki ngasi sanakhiba match da Sam Khagempalina thau thangmaibonbu run 35 da maithiba pikre Sam Khagempalina toss ngamduna ahanba innings ki batting tobada over 50 da wicket mapal turaga run sani kumanga lauki masigi pakhumda anisuba innings ki batting tokhiba thau thangmaibana over 95 ga ball manga da wicket loina turaga run chamaga humudra khak lauduna match asi maithikibani match asida Sam Khagempali ge sanaroi Sultana wicket ani amadi ball marifu tareta run humpu taruk lauduna man of the match takre hayeng stadium asida Played cricket tournament ki match oina YWC part 1 pasoi amadi TCM DC thongjuga sanagani amaromda association asina sinduna Langthabal public ground up team tarahum doina group ani thokna khaidotuna chathariba ahum suba MCA played cricket tournament ki ngasi sanakhiba match da force kriti gaungna Oscar Pauna Bazar bu wicket tarukta maithiba pikre Oscar Pauna Bazar na toss ngamduna ahanba innings ki batting tawda over nifuda wicket mapal turaga run samaga marfuhumdoi lokhi masigi pakhumda anisuba innings ki batting tokiba force kriti gauna over 38 ga ball anida wicket mari khak turaga apiba target adu yauduna match asi mai pakhibani ngasi sanakhiba match asida force kriti gaugi sanaroi sadamna wicket manga loduna man of the match takhre hayeng ground asida YAC high school amadi KIYC Khedrigauga sanagani Volleyball Manipur Volleyball Association ki miyang makhada Young Men's Development Organization hairangoi thongna sinduna tha sigi tang taramari dagi team Nepal na group ani thongna khairotuna association asigi ground sathariba Marisuba L Rajbabu Sharma Memorial State 11 cash prize volleyball tournament ki ngasi sanakhiba ahanba match da IGO oinamna BYC Sorchanpur bu set ahum sino kuntaruk kunmari kunmanga kuntaret amadi kumanga tarani thoida maithiba pikhi anisuba match ki sanakibada NYVA Nauremna BSA Moidang Pokpu kumanga kunithoi kunmari kuntaruk kumanga taramapal amadi kumanga taratruk set ahum amada maithiba pikre ahum suba match ki sanakibada YMDO hairangoi thongna SUWC Nambol Irengbambu kumanga taranipal kumanga taratret set ahum sinoda maithiba pikre Marisuba match ki sanakibada YMDO team A hairangoi thongna UC Wanggoibu kumanga taranipal kumanga taratret set ahum sinoda maithiba pikre Rajing adu fajar mi as yauge tamna au ne au de free fajare adu de Wangoi Kang Oinam Kendrana First Let L Zugesor Singh Memorial Kendra Wise Mix Likam Knockout Kang Tournament ki winner oikre Lining Thok Sana Mahi Kang Association Wangoi na sinduna pangthokiba tournament asigi ngasi lotion bagi thoramda Wangoi Kendra gi MLA L Lukhoi Manipur Kang Association gi Vice President M Nabakumar UCM gi President E Johnson na thoram mapu sing oiki Satharkiba tournament asigi ngasi aroiba numit ki sanakiba match ta Wainam Kendrana Khundrakpam Kendrabu Panjil Kulumdoi Tratukta Maithiba Piduna Satharkiba tournament asigi champion oikibani tournament asigi best lamtha amadi man of the match ki mana Wainam Kendragi Y Dhanesorna takre Makok mathang taraba singda thoram mapu singa sel gi mana piduna pungning thagotkhi thoram asiga mari lenana
वांगोई केंद्र की MLA और लुखोई न फोंदोखिबदा मणिपुर की नाट की ओइबा कांग मसाना असि हौजिक फावबा मणिपुर ओलंपिक एसोसिएशन संघ खमिदबा असि लाइबक थिबनी नेशनल अमदी इंटरनेशनल की थाकता सक तांगनबकी दमक मसाना असिबो थावा यावबसिंगना कथोकपा अमगा लोइनना पुक्सिल सेंगना थबक तौबा मथौकताई हाइखि मसाना असिदा मणिपुर सरकार नसु मियेंग चंगनिंगी हाइबो वफमसिंग फोंदोखि कांग मसाना असि कोई इंडिजिनस गेम सिमतंगा प्रमोट तौबिदना कोई नेशनल लेवल दा और इंटरनेशनल लेवल दा उठोपदा स्टेट गवर्नमेंट की जो दायित्व लई मची कोई मैमना खनबम थोई बॉडी बिल्डिंग थासी की तांग 13 तरहमदोई फावबा सिक्किम की गैंगटोक ता पांगथोखिबा 15 सुबह ईस्टर्न इंडिया बॉडी बिल्डिंग चैंपियनशिप ता सरुक यारुबा अमदी मेडल लौरकलबा बॉडी बिल्डर सिंग ngasi निमिदांग वारम इम्फाल दा थुंखिबा लोइनाना ऑल मणिपुर बॉडी बिल्डिंग फिटनेस एसोसिएशन की प्रेसिडेंट एल मंगलेम जनरल सेक्रेटरी आई बिपिन ट्रेजरर NG देवचंद्र याउना अतई मेंबर सिंगना तरामना ओखरे निंगसिंग बियाई पांगथोखिबा चैंपियनशिप अर्सिदा मणिपुर की AK जदानंद मैटेना चैंपियन ऑफ द चैंपियन की मना लौबगा लोइनाना मणिपुरना ओवरऑल टीम चैंपियन ओइखिबनी हौजिक ngasi nomagi engasagi paumu ICAR लम्फेल पार्टी की फंगबा पाउदा ngasi की ख्वाइदी की साखिबा डिग्री सेल्सियस ख्वाइदी की इंगबा डिग्री सेल्सियस 13.3 नुक्षिता यावबा इसिंग मनल की सांग अयुक्ता सादा मरफु तरुक नुथेलदा सादा लिरुमापन होइखि ngasi no takide मेगा फूड पार्क सानब इम्फाल वेस्ट इम्फाल ईस्ट मफम चाब लमथिरी है कमर्स एंड इंडस्ट्रीज मिनिस्टर गोविंद दास कंट्रोल फोंदोखरे वर्ल्ड कंज्यूमर्स डे पार्क पांथोनखरे कंज्यूमर्स पब्लिक डिस्ट्रीब्यूशन सिस्टम मरी लेना तोयना वाकटप मथौ ताई है मिनिस्टर मोरांगथेम ओकेंद्र फोंदोखरे SI सिंह ट्रेनिंग लोरबसु पासिंग आउट पेरेड पांथोकते है मणिपुर पुलिस ट्रेनिंग सेंटर पांगैद इरांग हौखरे मियंग ताब्री पुनम पुअमकाना खुरमजरी